Lamdam Asigi inak khullaba Chatnabi Amadi Houna Lonchat Hourakliba Meerol Singda Khanghanba yamnamak Mathou Tai haina Art and Culture gi Commissioner Mongjam Joy na phongdokkhre wafam asi kanglei phigai kon gi namkhwang phurit amadi piba phige launch tawbagi thauramda mahakna phongdokhibani kanglei phigai kon na sinduna ngasi Manipur Press Club gi Loktak Hall da pangthokpa thauram aduga mari leinana Art and Culture gi Commissioner Mongjam Joy na hai Furup amagi Chatnabi Houna Lonchat Phije Chakcha Amadi Lon na Chingbana Furup adugi masak taklibani Aikhoi gi inak khullaba Chatnabi Amadi Houna Lonchat Sing Hourakliba Meerol Singda Khanghanba ngasidi yamnamak Mathou Tarakli ngasigi kanglei phigai kona isagi Houna Lonchat Amadi Kanglon Sing kupna nainaduna Lamdam Asiga sagon naraba mayek sing haptuna phina chingba puthorapa asi thagatli ngasidi aikoina iramdam asigi senmitlon fagatnaba hotnaba Mathou Tai ngasigi puthokliba firol asigumna isagi amadi Chatnabi manghandana anauba technology sing sijinnaduna iramdam asigi top pothok sing puthokpa yamna tangai phade asumna changsilagadi aikoigi mangjil thaba khunai ama oiba ngamlakani haina mahakna makha takhi isagi community amagi jati amagi purup amagi identity isi yang kuatanda aina seliba saliba eliba aduga nang ipawangang adegi wahibata Houna Lonchat mayam asini sakta kadoribani kudamai harabata koins alla manamagi mamanga chatpada koina kutta khalasal isi ko ya phajagraba ko Houna Lonchat asi Topa jati matana sigum bagi Houna Lonchat si tawba koi thunu uzade masigum basi ikala lebanga si mayam dasu masi Khanghanba na Mathou Tai koi yoji kali hadar sen thumi piwam si sumyak piwam sida yam sakolak taba phagalak taba isi koi sidagi dum wadi rom chakrani sondagi pose mayam pusalakani koi sidagi Hangiba kana de gari to khali de hanre kari gum to puthokhi de de ko kadai de sakala kadoi chen do phiom kamai phagal kadoi ngasigi thauram aduda resource person oina saruk yakhiba sana konungi maichou purel professor ngari yanbam kangjiya mangang na hai atopa singna tanba ngamloidaba ama mitai singi lu tongda yauri masimakna art ki lam asida malemda aikhoigi lamba leitabani Figi matangda oirabasu aikhoigi lamba malemda leiroi silk hairiba yamna ningthiba lang asi matam amada South East Asia romdagi nongchup romda kangleipak phauduna pukhibani kangleipak asi silk route phauduna chatkhiba yamna maru oiba mafam amani Figi lam asidadi Manipur asi piklabasu pikna malemda topa phida ama kallibani ngasi nupa singi oina akhannana kanglei phigai kona namkhwang phurit amadi piba phige puthorakpa asi thagatli amadi tungdasu maipakpa oirasanu haina mahakna makha takhi piba singi phige nasi tare bijan yana phi konjina yana sinamane piba singi piba phige Pigi hai pigi de pi ataki wena man khalya paji gi phajana session makan gi session ho gano me ri trapatona to pigi hai bajana gi na to we ta pro ki ne ba ki ne we pi de pa de le da to ne ka khan ji ti maro lero masi pam je ma thora ba dina masina pibagi pige puto phawre ya chhe mai pa ka ni Jadi ningun kategi wena, nanti kategi wena, aki ya mau PJ dari betul betul kalau nasi lagi di piba PJ ada, piba di PJ itu apa orang dia masih mai pak boleh sana, aku pun mana betul yang minat sih, aku isu, aki ya dengan jajar apa PJ itu bukan dia, pura dia, madu hek betul betul dia, aku aisyah pun jangan lagi, madu itu lagi tu aisyah. Natapulog na may pagpurasyon.
Ngasigi thauram aduda Imphal West District ki Phumlo JP member Kaisham Sahadeva, Art and Culture ki Commissioner M Joy, Department of Trade, Commerce and Industries ki Director Yumnam Robita amadi Sana Konungi Maichopurel Professor Ngari Yanbam Kangjia Mangangna Mathang Sitna Chief Guest of Honor amadi Resource Person oina sarukyaki.